Malengi miyam pummana khangnakraba India lanmigi maikei hanjin namthanabagidabakta hotnagrabasu namthabangamdana lakraba maikei nupigi tauna ngasidi maselgi maraktagi namthanabagidabakta hotnarakle. Ikhang kanghodana thorakhiba khusemgi oiba irang maraksida hauji ekoigi lamdam asida makal makha kayagi oiba kangbu kaya ama thokduna ima lebang nungsiba sisu makal kaya thokna khaidokduna leibak ningba kanna tanari. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯅꯤꯡꯕ ꯇꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯧꯅꯔꯤꯕ ꯑꯁꯤꯕꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯛꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅꯗꯤ ꯁꯇ꯭ꯔꯪ ꯁꯥꯟꯅꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯣꯔꯝ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯩꯅꯗꯅꯇ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯩꯅꯕ ꯌꯥꯕ ꯅꯩꯅꯔꯒꯁꯨ ꯑꯩꯈꯣꯏ ꯑꯁꯤ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯈꯪꯅ ꯂꯧꯁꯤꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯗ꯭ꯔꯕꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ꯫ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯦꯔꯦꯇꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯣꯒꯦꯟꯗꯥꯁꯤꯡ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯌꯧꯕ ꯉꯝꯂꯒ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯩꯇꯩꯒꯤ ꯁꯥꯏꯠꯇꯒꯤ ꯐꯅ ꯍꯣꯠꯅꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯗ ꯌꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯦꯜꯂꯒ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯤꯗꯃꯛꯇꯗꯤ ꯃꯥꯟꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯊꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯗꯨꯅ ꯅꯥꯀꯜ ꯑꯃꯇꯪꯒꯤ ꯑꯣꯏꯕ ꯅꯦꯔꯦꯇꯤꯕ ꯑꯁꯤ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯍꯦꯛ ꯍꯧꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯆꯠꯊꯗꯅꯕ ꯅꯝꯊꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯁ꯭ꯇꯦꯠ ꯑꯁꯤ ꯄꯨꯝꯕꯗ ꯕꯦꯟ ꯇꯧꯁꯤꯟꯈꯤ꯫ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯀꯜ ꯑꯃꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯦꯔꯦꯇꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤꯗ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯧꯕ ꯉꯝꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯆꯤꯟꯗꯅ ꯄꯨꯜꯂꯞ ꯑꯣꯏꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯅꯥꯀꯜ ꯑꯃꯒꯤ ꯑꯣꯏꯕ ꯅꯦꯔꯦꯇꯤꯕꯇꯤ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯔꯝꯈꯤ꯫ ꯂꯩꯕꯥꯛ ꯃꯩ ꯍꯧꯗꯨꯅ ꯑꯃꯒ ꯑꯃꯒ ꯍꯥꯠꯅꯗꯨꯅ ꯂꯥꯟꯖꯥꯎ ꯑꯃꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯈꯔꯗꯗꯤ ꯌꯥꯝꯅ ꯅꯤꯡꯉꯥꯏꯗꯅ ꯃꯈꯣꯏꯕꯨ ꯊꯤꯡꯕꯤꯅꯕ ꯌꯦꯠꯄꯤꯅꯕ ꯂꯩꯇꯕꯒꯨꯝꯅ ꯃꯅꯤꯡ ꯇꯝꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯇꯞꯅ ꯇꯞꯅ ꯄꯕ꯭ꯂꯤꯛꯇ ꯊꯣꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯊꯤꯡꯒꯦ ꯍꯥꯏꯅ ꯊꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯇꯝꯄꯥꯛꯇ ꯊꯤꯡꯕꯒꯨꯝꯅ ꯆꯤꯡꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯑꯁꯤ ꯊꯤꯡꯖꯤꯟꯕ ꯉꯝꯗꯕ ꯖꯥꯠꯂꯥ? ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯈꯤ꯫ ꯃꯅꯤꯡꯇꯝꯅ ꯂꯩꯖꯔꯝꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯅ ꯂꯧꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠꯍꯨꯗ ꯐꯥꯎꯕ ꯄꯤꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯡꯅ ꯍꯟꯊꯕ ꯊꯥꯛꯀꯤ ꯂꯩꯉꯥꯛ ꯆꯂꯥꯏꯗꯨꯅ ꯊꯝꯈꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯂꯩꯇꯕ ꯊꯣꯏꯗꯣꯛꯅ ꯊꯤꯗꯅ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯡ ꯌꯦꯡꯕ ꯌꯦꯡꯗꯕ ꯇꯧꯗꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯧꯕ ꯁ꯭ꯇꯦꯠ ꯑꯃ ꯐꯣꯝꯗꯨꯅ ꯌꯨꯝꯊꯪꯅꯕꯗ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯛꯂꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯇꯣꯈꯥꯏꯅ ꯇꯥꯅꯤꯡꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯚꯃꯦꯟꯠ ꯑꯃ ꯂꯥꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯍꯧ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯈꯜꯒꯤ ꯂꯥꯂꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯕ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯇꯣꯈꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛꯇ ꯍꯧꯈꯤꯕ ꯏꯍꯧ ꯑꯗꯨ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯈꯥꯏꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯈꯤꯕ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ ꯀꯨꯟꯂꯣꯝ ꯐꯥꯖꯤꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯗꯨꯅ ꯏꯍꯧ ꯑꯁꯤ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯀꯣꯂꯦꯇꯔꯦꯜ ꯗꯦꯃꯦꯖ ꯑꯣꯏꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯗꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯛꯈꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯅ ꯌꯥꯅꯤꯡꯗꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯌꯦꯠ ꯑꯄꯟꯕ ꯑꯗꯨ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ 2008ꯀꯤ ꯃꯇꯨꯡꯗ ꯑꯅꯧꯕ ꯂꯥꯂꯣꯡ ꯑꯃꯃꯨꯛ ꯆꯠꯊꯔꯛꯈꯤ꯫ ꯏꯟꯗꯤꯌꯥꯟ ꯂꯥꯟꯃꯤꯒꯤ ꯃꯊꯛꯇ ꯅꯣꯡꯃꯇꯁꯨ ꯂꯥꯟ ꯍꯧꯗꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯣꯡꯃꯇꯁꯨ ꯑꯦꯇꯦꯛ ꯇꯧꯗꯕ ꯃꯤꯑꯣꯏ 10 ꯀꯨꯟꯅ ꯁꯦꯝꯕ ꯂꯨꯞ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯇꯣꯉꯥꯟꯕ ꯅꯤꯡꯇꯝꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯃꯪꯂꯥꯟ ꯃꯪꯗꯨꯅ ꯏꯍꯧ ꯆꯥꯎꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯁꯤ ꯇꯛꯊꯣꯛꯇꯨꯅ ꯅꯧꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯗꯕ
ꯈꯨꯠ ꯊꯥꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯃꯍꯨꯠ ꯁꯤꯟꯖꯤꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯇꯛꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯇꯝꯄꯥꯛꯇꯁꯨ ꯑꯣꯄꯔꯦꯁꯟ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯆꯠꯆꯗꯨꯅ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯊꯤꯗꯨꯅ ꯀꯥꯞꯇꯨꯅ ꯇꯛꯈꯥꯏꯔꯛꯈꯤ꯫ ꯆꯤꯡꯗꯁꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯤꯟꯁ ꯁꯤꯖꯤꯟꯅꯗꯨꯅ ꯇꯞꯅ ꯇꯞꯅ ꯇꯛꯊꯣꯔꯛꯇꯨꯅ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯟꯊꯍꯟꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯅ ꯐꯪꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯁꯔꯖꯦꯟꯁꯤ ꯃꯨꯚꯃꯦꯟꯠ ꯑꯁꯤꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯜꯂꯛꯈꯤꯕ ꯐꯝ ꯆꯥꯎꯔꯕ ꯁꯛꯅꯥꯏꯔꯕ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯨꯚꯃꯦꯟꯠ ꯑꯁꯤ ꯂꯝꯗꯝ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟ ꯍꯧꯕ ꯃꯑꯣꯡ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯥꯟꯅꯗꯦ꯫ ꯃꯈꯣꯏꯁꯤ ꯀꯩꯗꯧꯅꯨꯡꯗ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯁꯨꯡ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯋꯥꯁꯛ ꯆꯦꯠꯄ ꯀꯥꯡꯕꯨ ꯑꯃꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯕ꯭ꯂꯤꯛꯇ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ 2022ꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯈꯪꯍꯧꯗꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯕꯦꯁ ꯇꯧꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯗꯕ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯆꯪꯖꯐꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯟꯊꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯑꯣꯟꯅꯕꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯑꯩꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯗꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯇꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯅꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯅꯥꯀꯜ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯅꯤꯡꯇꯝꯅ ꯄꯥꯏꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯥꯏꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯐꯥꯕ ꯇꯧꯗꯦ꯫ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯐꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯃꯨꯛꯁꯨ ꯐꯥꯔꯤ꯫ ꯌꯥꯝꯅ ꯁꯦꯂꯦꯛꯇꯤꯕ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯂꯤ, ꯃꯤꯁꯤꯡ ꯐꯥꯒꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯇꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯔꯕ ꯗꯤꯖꯤꯇꯦꯜ ꯐꯨꯠꯄ꯭ꯔꯤꯟꯠ ꯂꯩꯕ ꯐꯣꯡꯅ ꯆꯠꯄ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃ ꯐ꯭ꯔꯤ ꯍꯦꯟꯗ ꯑꯗꯨꯃꯛ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯑꯣꯟꯅ ꯇꯩꯅꯕꯗꯅ ꯅꯣꯡꯃꯇꯁꯨ ꯐꯣꯡꯅ ꯊꯣꯛꯇꯕ, ꯗꯤꯖꯤꯇꯦꯜ ꯐꯨꯠꯄ꯭ꯔꯤꯟꯠꯁꯨ ꯂꯩꯇꯕ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯊꯥꯒꯠꯇꯕ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯗꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯐꯥꯒꯠꯂꯤ꯫ ꯑꯗꯣꯝꯅ ꯏ ꯄꯥꯎ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯐꯣꯂꯣ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯐꯥꯔꯦ, ꯃꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯐꯥꯔꯦ ꯍꯥꯏꯕꯁꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯩꯇꯩꯗ ꯈꯛꯇꯁꯨ ꯅꯠꯇꯦ, ꯀꯨꯀꯤꯗꯁꯨ ꯇꯧꯔꯤ꯫ ꯀꯨꯀꯤꯒꯤ ꯑꯣꯏꯅꯁꯨ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯌꯥꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯗꯕ ꯀꯥꯡꯕꯨꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯎꯗ ꯑꯗꯨꯃꯛ ꯇꯥꯕ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯀꯥꯡꯕꯨꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯗ ꯁꯣꯛꯂꯛꯇ꯭ꯔꯒ ꯂꯣꯏꯔꯦ, ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯅꯤꯡꯉꯥꯏꯗꯨꯅ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯒ ꯑꯅꯤꯃꯛꯇ ꯏꯟꯁꯤꯟꯗꯨꯅ ꯍꯥꯠꯅꯍꯜꯂꯒ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯃꯕꯨꯅ ꯈꯟꯒꯠꯇꯨꯅ ꯐꯥꯔꯤꯕ ꯑꯁꯤ ꯃꯔꯝ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡꯃꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤ ꯁꯥꯕ ꯑꯆꯧꯕ ꯐꯦꯛꯇ꯭ꯔꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯋꯥꯠꯄꯁꯨ ꯂꯩꯇꯦ, ꯃꯔꯨ ꯋꯥꯠꯂꯦ ꯍꯥꯏꯕꯗꯨꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯗꯨꯃꯛ ꯀꯥꯞꯅꯔꯤ, ꯑꯐꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯍꯥꯠꯅꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯏꯂꯦꯛꯁꯟ ꯃꯌꯥ ꯍꯦꯛ ꯌꯧꯕꯒ ꯄꯥꯔꯇꯤ ꯑꯃꯅꯁꯨ ꯑꯩꯈꯣꯏꯅ ꯄꯋꯥꯔ ꯄꯥꯏꯔꯕꯗꯤ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯦꯄꯤꯅꯕꯨ ꯄꯥꯏꯒꯦꯔꯥ, ꯀꯪꯒ꯭ꯔꯦꯁꯅꯕꯨ ꯄꯥꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃꯅꯕꯨ ꯄꯥꯏꯒꯦꯔꯥ, ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯈꯤꯒꯅꯤ꯫ ꯑꯅꯧꯕ ꯄꯥꯔꯇꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟꯒꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯣꯜꯂꯛꯄ ꯌꯥꯏ, ꯃꯈꯜ ꯍꯣꯡꯂꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯇꯧꯒꯗꯕ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯐꯣꯔꯦꯟꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯒ꯭ꯔꯥꯎꯟꯗ ꯊꯕꯛ ꯀꯌꯥ ꯑꯃ ꯎꯔꯕꯒꯦ? ꯃꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯠ ꯄꯟꯖꯥꯕꯒꯨꯝꯕ ꯀꯥꯁꯃꯤꯔꯒꯨꯝꯕꯗ ꯊꯣꯛꯄ ꯑꯣꯏꯔꯝꯃꯨ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯇꯧꯔꯛꯀꯗꯕ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ, ꯀꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯈꯛꯇ ꯅꯠꯇꯦ, ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯑꯗꯨ ꯑꯦꯆꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅ
ꯂꯩꯉꯥꯛꯆꯗꯨꯅ ꯂꯩꯕ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯏꯟꯇꯔꯦꯁ ꯑꯗꯨ ꯀꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯅ ꯑꯣꯄꯣꯁ ꯇꯧꯗꯨꯅ ꯊꯤꯡꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ, ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨ ꯌꯥꯎꯏ ꯑꯗꯥ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯤꯟꯗ ꯐꯣꯡꯗꯣꯛꯆꯕ ꯇꯥꯔꯒꯁꯨ ꯊꯃꯣꯏꯗꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯥꯎꯅꯤꯡꯕ ꯈꯔ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯕꯨ ꯁꯦꯀ꯭ꯌꯣꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤ ꯈꯥꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯍꯦꯟꯖꯤꯜꯂꯛꯂꯦ, ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯥꯡꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯑꯣꯄꯣꯁ ꯇꯧꯈꯤꯕ ꯑꯗꯨꯁꯨ꯫ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯅꯅꯤ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯎꯈꯤꯕ, ꯑꯗꯨꯒ ꯀꯕꯣ ꯕꯦꯂꯤ ꯑꯁꯤꯁꯨ ꯄꯤꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕ ꯑꯁꯤ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯅꯅꯤ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯄꯥꯝꯗꯕ, ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯇꯨꯡ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯀꯗꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯗ ꯕꯦꯁ ꯇꯧꯕ ꯀꯥꯡꯕꯨꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯥꯟꯅꯕ ꯐꯪꯕ, ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯍꯟꯕ ꯄꯥꯝꯗꯕ, ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯁꯤꯡ ꯐꯪꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯤꯕꯁꯤꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯀꯥꯡꯕꯨ ꯑꯃꯕꯨ ꯌꯥꯝꯅ ꯀꯟꯅ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯄꯁꯤꯗ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯤꯕ ꯑꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯇꯥꯟꯅꯕꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯣꯔꯛꯂꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯌꯦꯡꯊꯤꯅꯕ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯏꯁꯥ ꯈꯪꯅ ꯅꯠꯇ꯭ꯔꯒꯅ ꯈꯪꯗꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯩꯇꯩꯁꯤꯡ ꯑꯃꯁꯨꯡ ꯀꯪꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯖꯥꯎ ꯑꯃꯃꯨꯛ ꯊꯣꯛꯄ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗꯕ, ꯆꯃꯝꯅꯕ, ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯨꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯛꯅꯥꯏꯔꯕ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯌꯥ ꯑꯃꯁꯨ ꯁꯥꯏꯠ ꯅꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯕꯁꯨ ꯊꯦꯡꯅꯔꯛꯂꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯋꯥꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯁꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯁꯨ ꯅꯥꯀꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯈꯥꯡ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯉꯧꯕꯒꯨꯝꯅ ꯋꯥꯍꯜꯂꯤꯕ ꯑꯁꯤꯗꯤ ꯑꯐꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯃꯩꯇꯩꯁꯤ ꯑꯅꯤ ꯊꯣꯛꯄꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯈꯟꯖꯔꯝꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯗꯕ ꯐꯨꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯑꯅꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯁꯤꯟꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ꯫ ꯃꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯏꯔꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯑꯣꯏꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯗꯨ ꯄꯣꯛꯇꯕ ꯖꯥꯠꯂꯥ? ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯏꯔꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯅꯥꯒꯥꯂꯦꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯍꯤ 50 ꯍꯦꯜꯂꯕ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯁꯥꯕꯤꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯇꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯇꯥꯔꯒꯗꯤ ꯎꯅꯥ ꯁꯣꯏꯗꯅ ꯂꯦꯡꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏ ꯄꯥꯎꯁꯤꯡ ꯑꯁꯤꯁꯨ ꯈꯔ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯩꯅꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯂꯤꯁꯠ ꯑꯃ ꯁꯦꯝꯖꯔꯕꯅꯤ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯗꯨꯅ ꯌꯦꯡꯕꯤꯌꯨ꯫